State asida leiriba drug issue asi loishinnaba hotnabada eikhoi khudingmakki thoudang lei haina RDNPR ge Minister Yumnam Khemchand phongdokkhre wafam asing asi Imphal West District ki manung chanba tauthong ayungbada Center for Humanities Betterment CHU bina chalaigedaba Twilight Drug De-Addiction Gum Rehabilitation Center sangabagi thoramda makna phongdokkibane thoramadu da wangang laduna Minister Yumnam Khemchand hai drug issue asi eikhoina una dumak khangdana leibagum tawri issue asi loishinnaba hotnabada system amadumak ishoi bagum tawre state asida thokliba drug ki wathok sing asi maru fangna loishinnaba hotnabada eikhoi khudingmakki thoudang lei issue asi loishinnaba hotnabada eikhoi amana amada inthok isin tawbagi mahutta punna hona minabagi tangai fadaba chawna lei masing yamlaba naha singna mayai kaba chinjakta irakna duna leiraga eikhoi gi tunglam chatta oirakadoriba fibam asi midiyang sanna yengba mathau tai afaba tunglam charama thamnabagi damak eikhoi punna honaminaba mathau tai haina makna makhata ki loinamak pundragati basi yaroi agi mailabai mai mensing social organization sing berna drug ki matang sida yam kana thijen biriba koi NGO sing poduga sarkar gi sahibi domaina determination laina si bitauge haina sarkar gi su sang berna khali eikhoi ki population sing naha si maybe around 6 to 7 lakhs go ngone go 6-7 lakhs da lakh amma khai si ni sa sa rawne bo sigi naha sigi future si lying hudaba taragadi sagi all kind of elements phata elements mayama lakado bari namasi koi punna thinamina si Amaromda ngasigi thauramatuda Center for Humanities Betterment gi Secretary Pramod Ningombam na hai piklaba state asida mayai kaba chinjak sizinabagi chang nomonomagi hengalakle kanagumba kharadi private drug de-addiction center linkhatuna sendan lambilomda changsilakpasu yaudaba nate mayai kaba chinjak na sokhalaba singbu mahausagi lambida puraknaba center ase linkhatpani haina makna makhata ki Rehab center la lei sing si nampuda phara por abi namoi learning ni na chethopagi issues sing problems sing sum lakpa no singumba problems sing se koina themagi hai taragadi mi du kamaina koina rehab center se porkani mai rehab center si karma mongda koina establish tobani aduga sida karma facilities sing pigani haibana sing sing du adu meyam do koina khanara matungda sigumba kado se rehab center se hangi haidana koina khanjabani yam unique way mong mayam ga tang manada mo tawjagi hana khanjabani